PM Modi Amasung PM Sharif Lousing Leiba Luchingbasingni Haina Malemgi Shakti Leiraba Leibaksingna Singthanarakli Indiaga Jammu and Kashmir da Leiba Pahalgamda terroristingna sathagiba terror attack ta misam kuntaruk hatkraba matung Indiana terroristingi mathakta lokhalakpa operation Sindurna maram oidaga India amasung Pakistan anigi marakta akan balanjau thokpa yabagi phibam lakpana maram oiduna tongan ba international forum singdagi leibak anida Shanti puraknaba appeal tawrokpagi matung inna India amasung Pakistan anigi marakta langi phibam manba mawongda attack sathanaba asi tha asigi tarada ceasefire agreement tawnakhiba asibu Malemgi Shakti Leiraba Leibaksingna Prime Minister Narendra Modi amasung Pakistan ki Prime Minister Sharif asi tungi khanba Lousing Leiba Luchingbasingni Haina Singthanarakli India amasung Pakistan na ceasefire tawnabagi khongthang laukhaliba asida United States ki President Donald Trump na achoba thodang laukhiba amadi G7 ki leibaksingi ikuidana famkhiba mifamda India amasung Pakistan leibak anida ceasefire tawnanaba amadi tungkoina shanti leinanaba warep kaya laukraba matung Leibak anigi marakta hojik attack tawnabagi chang asi hantharakle Leibak anina khudakta ceasefire tawbagi ayaba pikhiba adu tasengna yamna chumba khongthangni haina US ki Secretary of State Marco Rubio na singthare ceasefire tawnariba sida Allied Forces oiriba leibaksing maruwaina the United Kingdom France US Germany China Russia na chingba leibaksing amadi European Union na chetpa thajaba thamduna leibak ani asina makhatana langi wakhal thadoktuna Shanti gi lambi da salaning bagi wakhalon su phongdokpa leptre ningsingba yabadi Prime Minister Narendra Modi na ngarang US ki Vice President JD Vance ka India amasung Pakistan anigi marakta tawnariba ceasefire asi mapung phana sathanabagi damak wari sanakhre karigumba Pakistan na tawnariba ceasefire asi thugaiduna makhatana lan satharaklawadi India na hena akanba mawongda paukhum pigani haina PM Modi na akanba wafam thamki haire official oiba pawgi matungin US ki BPJD Vance na PM Modi ga telephone ki khuthangda wari sanaraba matung Pakistan ki Army Chief Asim Munir amade India ki External Affairs Minister S Jaishankar ga su wari sanakhi haire wari sanabaduda External Affairs Minister Jaishankar na Pakistan na ceasefire thugai bagi thokdok leikhrabasu India ki maikei dagi pungning phathana leikhi haibo wafam phongdokhi haire India da Pakistan da operate tawriba terrorist sing Pakistan na masana khangna India da logi oiba thabak sing laukhanabagi damak sinarakadavani haibagi akanba wafam su thamki haire China na Pakistan da Michang Changdaba Haibasi Indiaga Afaba mari Thamningli Haibani Tharoor India amasung China anigi marakta India na terrorist ki mayokta sangsankiba operation Sindur na maram oiraga langi phibam lakliba sida China leibak na Pakistan ki Michang phongna changlaktaba haibasi India ga China leibak ka Afaba mari Thamningli haina utpani haina Congress ki luchingba sasi Tharoor na phongdokhre mahakna makhatana hai technology khaktanatana India amasung Pakistan ki marakta market ki chauna competition leiba maramna market sing control tawna bahona bada leibak ani gi mari asi chesilhanba mathau tai haibagi praman sing China leibak na ngasi phauba phongdoktuna lakle miyamna khangdrabasu China na India asi asuki matik maru oiba market ni haina laure India na terrorism mayokna bahona bada mathau taba action laukhatpada China na neutral oiba position laurakani thajai amasung China ki authorities singna India amasung Pakistan ki tension hanthananaba amasung warwaisin purakna bahona bada achoba thodang laurakani haina thajai haina phongdokhe Operation Sindur gi manungchanna Pakistan ki drone attack ta sokpadagi laikhidraba BSF jawan Deepak state ki thakta ikai khumnaba utkhre India na Pahalgam terror attack ki mayokta terrorist ki mathakta sathaba Operation Sindur gi manungchanna Jammu gi RS pura area da leiba Kharkhola border outpost ta mathau tawduna leiringai khud thokna bagi thodokta aruba phibam da sokpadagi laikhidraba taret suba border security force BSF ki General Duty Constable GD Chingakham Deepak sahi kunmanga ngasi Indigo gi akhanaba flight amada Imphal International Airport ta puraktuna state ki thakta ikai khumnaba utkhre laikhidraba Chingakham Deepak ki thawa yaugdraba haksang adu Imphal International Airport ta hek purakpaga state asigi Governor Ajay Kumar Bhalana luchingduna Chief Secretary DGP BSF ki Luchingbasingni Police amadi civil gi makok thongbasing amasung imung manung gi miyoisingna awangba thakta ikai khumnaba utkhe tungda mahaki thawa yaudra bhaksang adu miyam gi achoba khongchet amaga loinana mahaki pokna phamlamdam Imphal East ki Yaripok Police Station gi manungchana leiba Yaripok mathak laikai da puduna makhata na mafam adu gi miyam amade imung manung yauna ikai khumnaba utlaba matung aroiba mathong mangam pangthokre haire laikhidraba Deepak Chingakham Pahalgam terror attack ki matungda India amasung Pakistan ani gi marakta sathagiba lanfam aduda Jammu gi RS pura area da leiba
खारखोला बॉर्डर आउटपोस्ट मथौ तौदुनु लेरिंगै नुमित अदुगी अहिंग नोंयाइदा पाकिस्तान लानमीना सथरखिबा ड्रोन अटैक अरुब फिबम सोकपदगी लाइकन रखिबने मथंगी नुमित हाइबदी हौखिबा मेगी तांग तरागा माथोइदा महाक लाइकनबा ngamdana लेखिदबने लेखिद्रबा चिंगाखम दीपक 2011 दा BSF ता चंखिबने नौना सरकार सेमबगी मतंगदा कुकी MLA सिंह CSO सिंगा था सिगी तरागा मापन दा वारी सानरगने मणिपुर लेजिस्लेटिव असेंबली दा MLA ओइना कारखिबा कुकी MLA सिंह अमदे कुकी की सिविल सोसाइटी ऑर्गेनाइजेशन सिंगा PR थमलिबा मणिपुर स्टेट अनौबा सरकार अमा सेमनबगीदमक था असिगी तरागा मापनदा कांगपोकपीदा अपुनबा मिफम अमा पांगथोकलगनी हाइरे हिरम असिगी मतंगदा थाजबा याबा पावगी मतुंगिन्ना पांगथोकदोरबा मिफम असिगीदमक सिनबा लांगबा लोइख्रे अमदे मिफम असिदा हाना मिनिस्टर ओइरंबा बुंगजागिन बाल्ते नतना अतै कुकी MLA मापनगा लोइनना कुकी की CSO सिंगा वारी सानगनी हाइरे मिफम अदुदा हौजिक मितै अमदि कुकी की CSO सिंगना सानबा हौख्रबा पीस डायलॉग अदुगी मतंगदसु मखाताना कुकी की माइकैदगी करंबा फिरेप लौगनी हाइबगी मतंगदसु खनगनी हाइरे